ꯃꯇꯝꯗ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯝꯆꯥ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯍꯩꯃꯥ ꯂꯥꯏꯕꯛꯁꯤꯗꯤ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ ꯑꯩ ꯃꯤꯟ ꯇꯥꯔꯦꯅꯦ ꯑꯩ ꯃꯤꯟ ꯇꯥꯔꯦꯅꯦ ꯁꯦ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯦ ꯁꯦ 이제 ꯑꯃꯨꯛ ꯇꯩꯊꯣꯛꯀꯦ ꯁꯦ ꯑꯃꯨꯛ ꯇꯩꯊꯣꯛꯀꯦꯕ ꯑꯃꯨꯛ ꯇꯩꯊꯣꯛꯀꯦ ꯍꯥꯏꯕꯅꯤ ꯇꯥꯖꯁꯅꯨ ꯅꯨꯡꯁꯤꯅ ꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯁꯤꯟꯊꯔꯛꯄ ꯑꯉꯥꯡꯕꯤ ꯈꯦꯡꯉꯁꯦ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯕ ꯂꯥꯏꯕꯛꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯁꯅꯨ ꯊꯣꯏꯕꯤ ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯈꯨꯟꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯣꯏ ꯈꯨꯟꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯕꯨ ꯆꯪꯕ ꯌꯥꯗꯦꯅ ꯊꯤꯡꯉꯤ ꯊꯧꯅꯥ ꯐꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯄꯂꯣꯟ ꯆꯥꯝꯃ ꯆꯥꯝꯃ ꯈꯥꯔꯁꯨ ꯑꯩꯅ ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯊꯣꯏꯕꯤꯕꯨ ꯃꯨꯛꯇꯪ ꯎꯅꯒꯦꯅ ꯊꯋꯥꯏ ꯈꯨꯋꯥ ꯍꯥꯞꯇ ꯂꯥꯛꯏꯅꯦ ꯊꯣꯏꯕꯤ ꯑꯗꯨꯒ ꯐꯤꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯇꯩꯃ ꯌꯥꯡꯅꯨꯈꯣꯏ ꯁꯝꯕꯟꯗ ꯌꯥ ꯂꯩꯔꯝꯃꯦ ꯃꯁꯤ ꯑꯩꯅ ꯂꯧꯊꯣꯛꯑ ꯌꯦꯠꯁꯜꯂꯒ ꯅꯣꯏ ꯈꯨꯟꯒꯤ ꯄꯥꯈꯪ ꯁꯥꯔꯒ ꯅꯪ ꯎꯅꯅꯕ ꯁꯝꯕꯜ ꯂꯤꯂꯛꯄ ꯃꯇꯝꯗ ꯇꯤꯡꯈꯪ ꯇꯔꯥꯅ ꯂꯥꯏꯕꯛꯇ ꯈꯦꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯪꯉꯣ ꯂꯥꯛꯑꯣꯁꯦ ꯁꯤꯗ ꯆꯪꯉꯣꯕ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯤ ꯅꯨꯡꯁꯤꯔꯦꯗꯀꯣ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯁꯅꯤ ꯁꯨꯅ ꯂꯩꯇꯦꯗꯀꯣ ꯊꯣꯏꯕꯤ ꯑꯩꯒꯝꯆꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗꯒꯦꯅꯦ ꯊꯣꯏꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯕ ꯍꯣꯏ ꯀꯗꯧꯕꯩ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯅꯦ ꯌꯨꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯊꯛꯂꯛꯏꯕꯅꯣ ꯌꯨ ꯍꯥꯏꯒꯅꯨ ꯃꯁꯤꯗꯤ ꯁꯛꯇꯤꯒꯤ ꯃꯅꯝꯅꯤ ꯑꯩꯅ ꯅꯪ ꯎꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯊꯧꯅꯥ ꯈꯤꯇꯪ ꯂꯩꯅꯕ ꯁꯛꯇꯤ ꯈꯤꯇꯪ ꯌꯣꯠꯁꯜꯂꯛꯄꯅꯤ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯪꯅ ꯍꯥꯏꯕ ꯌꯥꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯍꯦ ꯑꯩꯗꯤ ꯀꯕꯨꯏ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯁꯨ ꯌꯨ ꯊꯛꯄꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯨꯁꯨ ꯊꯣꯡꯗꯦ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯅ ꯌꯨ ꯍꯩꯔ ꯀꯅꯥꯃꯇꯁꯨ ꯄꯤꯊꯛꯈꯤꯗ꯭ꯔꯤ ꯄꯨꯟꯁꯤ ꯁꯤꯃꯒꯤꯁꯨ ꯄꯤꯊꯛꯂꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤꯅꯤꯅꯦ ꯊꯣꯏꯕꯤ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯒꯤ ꯊꯥꯒꯠ ꯋꯥꯍꯩꯗꯨ ꯅꯠꯇꯦ ꯅꯪꯅ ꯌꯨ ꯊꯛꯇꯕꯗꯨꯅꯤ ꯈꯪꯉꯦ ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯄꯥꯝꯗꯦꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯊꯣꯏꯕꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯃꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯤꯌꯨ ꯀꯔꯝꯕ ꯅꯪꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯩ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯄꯥꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯄꯥꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ ꯑꯩꯁꯨ ꯀꯕꯨꯏꯒꯤ ꯆꯠꯅꯕꯤꯗ ꯄꯥꯝꯖꯕꯁꯨ ꯂꯩ ꯄꯥꯝꯖꯗꯕꯁꯨ ꯂꯩ ꯑꯩꯗꯤ ꯀꯕꯨꯏ ꯅꯤꯡꯉꯣꯜꯅꯤ ꯀꯅꯥꯅ ꯅꯪꯕꯨ ꯀꯕꯨꯏ ꯅꯤꯡꯉꯣꯜ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯅ ꯃꯩꯇꯩ ꯕꯥꯃꯣꯟ ꯃꯥꯅꯦ ꯑꯩ ꯃꯩꯇꯩ ꯕꯥꯃꯣꯟꯅꯤ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯃꯦꯁꯣꯔꯒꯤ ꯄꯣꯀꯧꯔꯥ ꯍꯥꯏꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯃꯐꯝ ꯑꯃꯅꯤꯗ ꯐꯔꯛ ꯐꯨꯖꯜꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯕꯥꯇꯣ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯗꯣ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯥꯒꯩ ꯖꯥꯠ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯁꯥꯒꯩ ꯖꯥꯠ ꯆꯦꯟꯊꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯥꯗꯦ ꯃꯗꯨ ꯑꯣꯏꯅ ꯌꯥꯗꯦ ꯑꯩꯒꯤ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯔꯤꯕ ꯖꯒꯠꯀꯤ ꯃꯕꯨꯡ శ్రీ శ్రీ ꯖꯒꯟꯅꯥꯊꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯂꯕꯤ ꯊꯣꯏꯕꯤꯕꯨ ꯇꯔꯥꯃꯨꯛ ꯃꯈꯨꯠ ꯇꯤꯡꯊꯣꯛ ꯉꯥꯏ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯗꯒꯦꯅꯦ ꯊꯣꯏꯕꯤ ꯑꯩꯒꯝꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯣ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯐꯥꯎꯗꯤ ꯉꯝꯃꯣꯏ ꯀꯥꯟꯗꯦ ꯊꯣꯏꯕꯤ ꯖꯇ꯭ꯔꯥ ꯇꯧꯔꯁꯤ ꯑꯩꯒꯝꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯣꯕ ꯀꯥꯟꯗꯦ ꯃꯈꯥ ꯇꯥꯅꯨ ꯏꯕꯥꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯤ ꯀꯗꯥꯏꯗ 이번에 눈시 pantung 예성 피라나 거왕아이 레토비 ꯑꯩꯒꯝꯆꯥ ꯑꯩ ꯉꯝꯖꯔꯣꯏꯌꯦ torban wang moda lepnaraga maisa khangbasi yang ware yaraga din naksan naba torji tobi ꯑꯩꯒꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏꯌꯦ kare kare unung jai ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯉꯝꯖꯔꯣꯏꯌꯦꯕ 아이감 짜이부 와로 위노아이 마두 남자로이 ꯑꯁꯦꯡꯕꯒꯤꯅꯦ 털피 아이나 아숙구이는 능구 능시자락바 능기다막 아숙구이는 와자락바시 아이감 짜이부 와로 위노 아이 마두 남자로이가 와이두 따나 버이를 털피 أي감자 야야
ꯑꯗꯨꯒ ꯅꯪ ꯃꯁꯤꯗ ꯈꯪꯉꯣꯏ ꯕꯥꯃꯣꯟ ꯄ꯭ꯔꯃꯦꯁꯣꯔꯅ ꯀꯩꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯃꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯃꯔꯦ ꯀꯌꯥ 이감자 아무튼 아이고 이감자 아무튼 아이고 봐봐 에이 아무튼 아이고 하이브니 मधु यामी न के है 아도 아무튼 아이고 봐봐 아이기 와심도 다 하고 계더라게 अरे नंग वाके 아이네 낭나 하이브도 야라게 तेरे यार के बा नंग यारे को 아싱무기 야리 नंग सोने यारे को 아싱니 야레 봐 याद यम महाराजी 아싱무기 야라버니 तू भी कम दो जिगे थोड़ी 아도 이감자 호시티네 아이코이 군이야 꼬이버시다 군기 나론치는 섹시는 아크리 아이코이 니나 호시 토키 마담다 군기 나론 팅나버디 소이드는 구동티버 토카니히 아도 이모는 악당 고타라가 아들이 중요해 그래 농아란다 또미는 자크라치 아들이 중요해 아이는 나시는 우나버성에 이제 아우락스럽니 더비 뭐냐 아이루 쌍바 야대 야대 봐봐 너 감독지가 소현 버디 야대 나오시 이모는 장아스라와봐 응 장아스라와이브니 아들이 서베 와딜레디 서비 이감자 아잉 나시 파이브 낭기 구쟁세 분시 수쁘기 오지라게 끝에 아도 장아스라와